Online Manipur YouTube channel spring bir bum pum namuk pu amuk hana taram nuk sari han badem maru iba pawam update tamjake kokomina su yanaba ningthina yengsinaba sangdoktanaba prime minister ai ba seron pisin kre hairi mayam aduga mathangi update asna cookie militants sing satna riba su lo thoku haiduna pauna international market ta dharna pham kre aduga mathangi update asna UMPC United Maitai Pangal Committee UMPC Manipur na thadurakpa Cherola makhaktang pathok sage iramdam manipuri asida lairiba maitai pangal khwaipum maki mafam the United Maitai Pangal Committee UMPC Manipur ki maikai degi yamna maru iba wafam khara thamjari madudi iramdam asida tungi yumbire la kadaba na ha kaya ni sagi pakto luptuna punsi kaya pikhamna kre tungda sumangna kadori masigi horok phamti mi fatamioi kujo kharna masagi sendal lambi phangna ba thirakpada migi fizigi mani oiriba masa manau kaya buni sagi pakto tawhanduna punsi manghalaga masa masagi macha manau oina ba semgani khaliba mahik kaya maru oina aikhoigi maitai pangal singi marak asida su yauri haiba phatroba music asigi mathakta ngasi mak akan ba thabuk lokhatpagi matam thengmallabani maram aduna isa isana mahlada ni sayo libasari basing adu lekai leiriba club amadi masjid committee singna athuba action committee sembi duna ni sayon ba amadi saba thingna ba thabuk paikhat minasi ngasi mai khoi gi samasa si mijo khujok kharna huran kairan gi thabuk sing tawduna maran leijadra sumna sachirbe maitai pangan muslim pumnamakpu badnam ohenduna ikai phiru kumali asigumba thabuk sing asisu aikoi islam learning sachirbe pumnamak amata oina punsinduna thingna ba khotna binasi hojik aikoi gi manipur da oiribe yamna lebak thirba phipam asida aikoi gi marak tegi bhapta daba khanthadaba mioi kharna social media sing da maru oina facebook whatsapp instagram amadi twitter x nesting bata masagi aning ba pamba pumba lebaki amadi samas ki karisu yengdana irakpa amasung nganglakpa asi tobiganu nahaki khanta hudaba wahi amadi mayek khara aduna samasta yamna chauna akai pirakpa yai aikoi social media lana sijina ba khudak tagi leplasi aroi bada islam dharma na yadaba thabuk thorom kaya ngasi islam dharma na busa chariba maitai pangal aikoi gi marak tagi mioi kharna shariat sunna gi khilaf oiba kaya social media da upload tauba thingnare masi aikoi gi islam dharma da yamna chauna singna ba mani asigumba thabuk pumna magasi akan ba mongde United Maitai Pangal Committee UMPC Manipur na condemn tawri loina na asigumba tawri ba mioi sing adugi mathakta su akan ba warning tawbaga loina na khudak tagi lepkodabani mathakta panjakri ba wafam khara asida iramdam manipuri asida laibiriba maitai pangan pumna makna yamna kupna khantabiraga thabuk oina pangthok minasi aikoi pumna makpu sembirba amasung yokpi thakpiriba mapu asoba mahakna aikoi gi iramdam manipur asida santigi irik khikpi duna tangdu leitaba iramdam ama oihanbirasanu khangan jariba United Maitai Pangan Committee UMPC Manipur